ꯑꯅꯧꯕ ꯋꯥꯍꯪ ꯅꯤꯡꯊꯧ ꯋꯥꯌꯦꯜ ꯃꯤꯅꯥꯏꯒꯤ ꯅꯥꯏꯊꯪ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯣꯠꯄ ꯈꯨꯟꯅꯥꯏ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯅ ꯏꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯝꯗ꯭ꯔꯦ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯀꯪꯂꯥ ꯅ꯭ꯌꯨꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅ ꯃꯤꯔꯣꯠ ꯑꯃꯒꯤ ꯃꯁꯛ ꯈꯪꯅꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯊꯨꯝꯅ ꯑꯣꯜꯂꯤꯉꯩ ꯁꯔꯛꯇꯅꯤ ꯆꯤꯠ ꯂꯤꯁꯤꯜꯂꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ ꯅꯤꯜꯂꯛꯄꯗꯣ ꯆꯍꯤ ꯅꯧꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯄꯥꯎ ꯑꯁꯤꯗ ꯃꯍꯩ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯀꯪꯂꯥ ꯅ꯭ꯌꯨꯁꯀꯤ ꯑꯔꯤꯕ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡ ꯆꯤꯗꯥꯏ ꯑꯃꯗ ꯅꯥꯊꯩꯈ꯭ꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯅꯥ ꯀꯔꯤꯒꯤ ꯁꯤꯔꯤꯕ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯃꯔꯤ ꯍꯪꯅꯩ ꯄꯥꯎꯈꯨꯝꯗꯤ ꯏꯔꯩ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯃꯔꯛꯁꯤꯗ ꯑꯗꯨꯃꯛ ꯃꯌꯥꯎꯏ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯝꯃꯜꯂꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯁꯨ ꯈꯟꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨꯅꯦ ꯃꯆꯥꯕꯨ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯠꯂꯤ ꯀꯅꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯨꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯆꯨꯝꯕ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯟꯕ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯅꯩ ꯃꯔꯨꯑꯣꯏꯅ ꯁꯤꯔꯤꯕ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯀꯔꯤꯒꯤ ꯁꯤꯔꯤꯕ ꯍꯥꯏꯕꯗꯤ ꯏꯈꯪ ꯈꯪꯅꯕ ꯅꯠꯇ꯭ꯔꯤ ꯃꯤꯂꯟꯁꯨ ꯆꯦꯡꯂꯩꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯣꯐꯤꯁ ꯌꯧꯕꯒ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯥꯎꯗꯨꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯍꯟꯖꯤꯟ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯇꯣꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯅꯩ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯃꯤꯠꯅ ꯎꯔꯐꯥꯎ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯤꯟꯊꯣꯏꯅꯤ ꯁꯤꯟꯊꯣꯏ ꯑꯣꯏꯔꯝꯕꯁꯤꯅꯁꯨꯅꯤ ꯍꯦꯟꯅ ꯉꯛꯄ ꯄꯨꯡ 3ꯒꯤ ꯃꯇꯝ ꯍꯧꯈꯤꯕꯗ ꯃꯉꯥꯏꯔꯤ ꯃꯈꯣꯏ ꯁꯔ ꯑꯃꯗꯤ ꯃꯤꯂꯟꯒ ꯁꯤꯟꯊꯣꯏꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕ ꯑꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯃꯤꯂꯟ ꯀꯣꯛ ꯄꯥꯏꯔꯦ ꯍꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯤꯁꯤ ꯑꯁꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯁꯔ ꯑꯃꯗꯤ ꯃꯤꯂꯟ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯀꯤ ꯄꯥꯎ ꯑꯃ ꯄꯨꯅꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯀꯅꯥ ꯀꯔꯤꯒꯤꯗꯃꯛ ꯄꯨꯔꯤꯕ ꯑꯃꯔꯣꯝꯗꯅ ꯁꯤꯟꯊꯣꯏꯕꯨ ꯃꯊꯟꯇ ꯁꯤꯖꯒꯗꯕ ꯑꯉꯥꯡ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯟꯖꯤꯜꯂꯨꯕꯗ ꯎꯔꯛꯏ ꯁꯛ ꯆꯨꯗꯤ ꯍꯦꯜꯂꯤ ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯠꯇꯦ ꯃꯌꯥꯝꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯍꯦꯛ ꯃꯌꯥꯗꯦ ꯇꯧꯕꯕꯨꯗꯤ ꯐꯤꯕꯝꯗꯨꯅꯅꯤ ꯅꯤꯡꯊꯤꯅ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯤ ꯁꯝꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯤꯛ ꯀꯞꯂꯤꯕꯤ ꯁꯤꯟꯊꯣꯏꯕꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤ ꯅꯨꯃꯤꯠꯇꯨꯗ ꯃꯤꯂꯟꯅ ꯈꯜꯂꯛꯄꯗ ꯄꯟꯊꯕꯗꯧꯗ ꯊꯣꯛꯂꯛꯏ ꯊꯣꯛꯅ ꯃꯈꯣꯏ ꯁꯔꯗ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔꯒꯤ ꯐꯣꯟꯗꯤ ꯒꯥꯔꯤꯒꯤ ꯁꯤꯠ ꯃꯊꯛꯇ ꯇꯥꯗꯨꯅ ꯈꯤꯡꯂꯤ ꯍꯦ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯍꯨꯔꯥꯟꯕ꯭ꯔꯣ ꯈꯣꯟꯖꯦꯜꯗꯨꯗ ꯆꯤꯡꯂꯩ ꯇꯞꯅ ꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯏ ꯂꯩꯔꯛꯄꯗ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ID ꯀꯥꯔꯗꯇꯨꯃꯗꯤ ꯄꯣꯀꯦꯠ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯇꯣꯗꯨꯃꯗꯤ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯉꯛꯂꯤꯕꯗꯤ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯇꯨꯅꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯝꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯈꯤ ꯃꯤꯠ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯁꯔꯗꯣ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯈꯣꯏꯗꯧ ꯁꯤꯛꯈ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯁꯔꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯇꯣꯗꯣ ꯇꯥꯞꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯍꯨꯔꯥꯟꯕ ꯌꯨꯝꯕꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯆꯪꯂꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯄꯨꯂꯤꯁꯇ ꯇꯥꯛꯑꯒ ꯖꯦꯜꯗ ꯅꯝꯁꯤꯜꯂꯨꯔꯣ ꯀꯩꯁꯨ ꯍꯥꯏꯕꯤꯄꯣꯟꯇꯦ ꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯁꯤꯜꯂꯛꯏ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯍꯥꯏꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏ ꯁꯔꯒꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ ꯃꯤꯅꯣꯛꯁꯤꯗ ꯑꯣꯏꯔꯦ ꯑꯎꯕꯁꯤꯡꯅ ꯈꯣꯏꯗꯧ ಸಿꯛꯄ ꯑꯉꯥꯡꯒ ꯑꯣꯏꯔꯗꯤ ꯆꯤꯟꯁꯤꯜꯂꯒ ꯊꯥꯖꯤꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯇ꯭ꯔꯦ ꯃꯤꯅꯣꯛꯇꯣ ꯑꯗꯨꯃꯛꯅꯤ ꯃꯇꯥꯡꯁꯤꯗꯁꯨ ꯊꯣꯛꯂꯔꯦ ꯅꯨꯄꯤꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯑꯁꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯆꯤꯡꯒ ꯊꯤꯕꯒ ꯅꯨꯄꯥ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯟ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦꯅ ꯌꯥ ꯀꯥꯈꯠꯄꯒ ꯅꯥꯎꯇꯣꯅ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯈꯤꯕ ꯋꯥꯍꯪꯅ ꯊꯠꯈ꯭ꯔꯦ ꯀꯀꯥ ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕꯣ ꯅꯥꯎꯇꯣꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯇꯧꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕ ꯆꯤꯆꯦ ꯂꯥꯛꯇ꯭ꯔꯁꯨ ꯅꯪ ꯂꯧꯕ ꯑꯩꯅ ꯂꯥꯛꯏꯁꯤꯗꯤ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯀꯀꯥ ꯏꯃꯥꯁꯨ ꯂꯩꯍꯧꯕ꯭ꯔꯣ ꯂꯥꯛꯎ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯍꯥꯏꯅ ꯃꯈꯣꯏ ꯁꯔ ꯆꯤꯡꯂꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯅꯥꯎꯇꯣꯅ ꯇꯁꯦꯡꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯀꯅꯥ ꯂꯥꯛꯄ ꯀꯅꯥ ꯂꯩꯕ ꯉꯥꯏꯍꯥꯛꯇꯨꯗ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯂꯩꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯝꯅ ꯅꯣꯛꯂꯗꯨꯅ ꯍꯪꯂꯛꯏ ꯀꯝꯗꯧꯕ
ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯔꯥꯞꯄ ꯃꯤ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯤꯅ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯟꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯒꯤ ꯌꯨꯝꯒꯨꯝ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯇꯝ ꯈꯔ ꯂꯥꯛꯈꯤꯗꯕꯁꯤꯅ ꯃꯥꯕꯨ ꯏꯔꯥꯞ ꯂꯥꯞꯈ꯭ꯔꯦ꯫ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯌꯨꯝꯕꯨꯒꯨꯝ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯉꯥꯡꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯇꯞꯅ ꯍꯪꯖꯔꯛꯏ꯫ ꯃꯤꯠꯂꯨ ꯀꯩꯗꯧꯔꯒꯦ? ꯆꯦꯡꯂꯩꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯅꯥꯎꯇꯣꯅ ꯐꯠ ꯊꯠꯇꯨꯅ ꯇꯥ ꯆꯦ ꯁꯤꯟꯊꯥ, ꯑꯩꯈꯣꯏ ꯆꯦꯗꯣ ꯅꯥꯔꯦ, ꯃꯌꯥꯝ ꯅꯥꯔꯦ, ꯀꯟꯅꯁꯨ ꯂꯥꯎꯔꯤꯕ꯫ ꯀꯤꯁꯨ ꯑꯗꯨꯝ ꯍꯥꯏ, ꯃꯊꯟꯇꯁꯨ ꯀꯞꯄꯤ, ꯑꯗꯨꯒꯤ ꯏꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ, ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ, ꯅꯪꯗꯤ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ꯫ ꯀꯀꯥꯅꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤꯕ ꯂꯥꯌꯦꯡꯕꯒꯤ꯫ ꯑꯇꯦꯟꯕ ꯅꯥꯎꯇꯣꯒꯤ ꯋꯥꯍꯩ ꯃꯇꯦꯛꯁꯤꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯔꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯈ꯭ꯔꯕꯁꯨ ꯁꯤꯟꯊꯥꯃꯥꯅꯗꯤ ꯃꯈꯣꯏ ꯁꯔꯕꯨ ꯀꯅꯥꯅꯣ ꯈꯪꯈꯤꯕ꯭ꯔꯥ ꯈꯪꯈꯤꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯧꯕꯕꯨꯗꯤ ꯅꯥꯎꯇꯣꯒꯤ ꯀꯀꯥꯁꯤꯅ ꯃꯤꯂꯨꯕꯤꯕꯨ ꯂꯥꯌꯦꯡꯕꯤꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥ ꯅꯥꯈꯩ ꯁꯦꯡꯅ ꯈꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯁꯤꯟꯊꯥ ꯈꯣꯟꯃꯤꯡ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯅꯥꯎꯇꯣꯒꯤ ꯀꯀꯥ, ꯑꯩꯒꯤ ꯃꯤꯡ ꯁꯤꯟꯊꯥ, ꯁꯥꯎꯕꯤꯕ ꯌꯥꯗꯦ, ꯑꯩ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯁꯦ ꯃꯤꯠꯂꯨꯒꯤ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯤ, ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯣ ꯌꯥꯎꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯊꯑꯣꯏꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯤꯂꯨꯕꯤ ꯃꯥꯅ ꯑꯗꯨꯝ ꯍꯔꯥꯎꯒꯅꯤ ꯈꯟ ꯁꯠ ꯍꯦꯛꯇ ꯌꯥꯊꯣꯛꯏ ꯃꯈꯣꯏ ꯁꯔꯅ꯫ ꯐꯔꯦ ꯊꯣꯛꯑꯁꯤ꯫ ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯂꯒꯦꯖ ꯑꯃ ꯄꯥꯏꯔꯛꯈꯤꯕꯗꯣ ꯁꯥꯏꯠ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯅꯝꯂꯒ ꯒꯥꯔꯤꯗ ꯑꯗꯨꯝ ꯀꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯏꯈꯣꯝꯕ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯕꯤꯅ ꯀꯤꯆꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯆꯧꯕ? ꯅꯪꯒꯤ ꯎꯔꯥꯎ ꯊꯔꯥꯎꯗ ꯏꯃꯥꯁꯦ ꯀꯣꯛꯀ ꯆꯥꯏꯔꯦꯀꯣ꯫ ꯋꯥꯠꯂꯤ, ꯌꯥꯝ ꯆꯥꯏꯔꯛꯈꯤꯅꯤ, ꯆꯥꯏꯕꯗ ꯅꯠꯇꯦ ꯆꯥꯛꯂꯛꯈꯤꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯅꯆꯥꯅꯨꯄꯤꯗꯣ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯒꯦ? ꯀꯩꯗꯧꯔꯝꯕ ꯍꯥꯏꯕꯨꯅꯦ, ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯦ ꯃꯥꯗꯣ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯝꯃꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯆꯜꯗꯨꯅ? ꯍꯨꯔꯥꯜꯂꯒ ꯊꯣꯛꯂꯛꯑꯦꯗꯅ ꯏꯝꯐꯥꯜ ꯌꯧꯔꯛꯑꯃꯅꯤ꯫ ꯍꯥ, ꯀꯔꯤꯒꯤꯅꯦ ꯍꯥꯏꯒꯦ? ꯌꯨꯝ ꯊꯣꯛꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏꯗꯅꯤꯗꯅ꯫ ꯐꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯗꯕ ꯃꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯍꯟꯒꯦꯕ꯫ ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯄꯥꯅ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯆꯜꯗꯣ ꯑꯃꯨꯛꯇ ꯀꯣꯜ ꯇꯧ꯫ ꯍꯣ ꯄꯥꯏꯗꯤ, ꯉꯁꯥꯏꯗꯒꯤ ꯇꯧꯕꯅꯤ, ꯑꯦꯛꯖꯥꯝꯁꯨ ꯊꯥꯗꯦ ꯍꯥꯏꯔꯦ ꯃꯗꯨꯏ ꯑꯉꯥꯡꯗꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ꯫ ꯅꯈꯣꯏꯁꯨꯅꯦ, ꯑꯉꯥꯡꯗꯨꯅ ꯐꯅꯗꯤ ꯍꯥꯏꯖꯕꯅꯤ ꯁꯤꯗ ꯇꯝꯒꯦꯅ, ꯅꯈꯣꯏꯅ ꯑꯄꯥꯝꯕꯁꯥꯅ ꯍꯦꯛ ꯌꯥꯗꯦ꯫ ꯆꯠꯂꯨ, ꯑꯦꯌꯥꯔꯄꯣꯔꯠꯇꯒꯅꯦ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ꯫ ꯏꯃꯥꯁꯨꯅꯤ, ꯑꯉꯥꯡꯗꯣ ꯈꯔ ꯉꯥꯡ ꯆꯩ ꯇꯧꯗꯦꯕ, ꯏꯃꯥꯅ ꯀꯟꯈꯠꯄꯗꯒꯤ ꯁꯤ ꯊꯣꯛꯏꯅꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯃꯥ, ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯈꯤꯕ꯫ ꯍꯩ, ꯉꯥꯡꯗꯅ ꯂꯩꯅꯤ, ꯆꯠꯂꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣ꯫ ꯑꯩ ꯅꯄꯥꯃꯛꯀꯤ ꯁꯛꯇꯥꯅꯦ, ꯃꯆꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ, ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯃꯥꯟꯅꯕꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯦꯌꯔꯄꯣꯔꯠ ꯂꯣꯝꯗꯒꯤ ꯆꯠꯈꯤꯅ, ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ, ꯌꯨꯝꯗꯒ ꯂꯩꯔꯝꯃꯗ꯭ꯔꯅ ꯄ꯭ꯔꯄ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅꯤ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯀꯗꯣꯝꯗꯒ ꯑꯃꯨꯛ ꯍꯥꯏꯔꯤꯖꯥꯠꯅꯣꯅꯦ? ꯅꯄꯥꯗꯨꯁꯨꯅꯦ ꯊꯨꯔꯤꯉꯩ ꯆꯠꯈꯤ꯫ ꯀꯥꯏꯗꯅꯦ ꯍꯥꯏꯔꯝꯒꯦ? ꯈꯪꯗꯦ, ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯄꯥ ꯅꯠꯇꯦ꯫ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯥꯝꯅꯦ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯑꯁꯥꯏꯐꯥꯎ ꯌꯦꯡꯂꯨꯈꯤꯒꯦ ꯃꯥ, ꯂꯥꯛꯑꯗꯤ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯍꯣꯏ꯫ ꯇꯨꯔꯣꯏꯅꯕ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗꯅꯤ ꯋꯥ ꯀꯞꯅꯩ ꯃꯌꯥꯝꯗꯣ꯫ ꯃꯔꯛꯁꯤꯗ ꯌꯥꯎꯗꯦ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯊꯣꯡꯖꯜ ꯃꯔꯨꯗꯒꯤ ꯃꯤꯌꯥꯝꯗꯣ ꯀꯤꯔꯨꯞ ꯌꯦꯡꯉꯤ꯫ ꯀꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯅꯠꯇꯦ, ꯉꯛꯄꯒꯤ ꯃꯃꯤꯁꯨ ꯑꯣꯏꯗꯦ꯫ ꯏꯇꯤꯡ ꯍꯦꯛ ꯇꯤꯡꯉꯤ ꯃꯥꯏꯊꯣꯡꯗꯣ, ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ꯫ ꯆꯤꯕꯣꯟ ꯃꯨꯔꯨꯝ ꯑꯅꯤ ꯄꯨꯟ, ꯑꯍꯨꯝ ꯄꯨꯟ, ꯃꯥꯒꯤ ꯑꯣꯏꯅ ꯃꯥꯡꯒꯣꯟꯗ ꯄꯨꯟꯁꯤꯟꯗꯨꯅ ꯉꯥꯡꯅꯩ ꯃꯈꯣꯏ ꯃꯁꯦꯜ꯫ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯉꯥꯡꯅꯩ ꯃꯈꯣꯏ ꯃꯁꯦꯜ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ, ꯌꯥꯏꯃꯗꯨꯅꯦ ꯍꯥꯏꯔꯤꯅꯦ ꯂꯩꯇ꯭ꯔꯤꯁꯦ꯫ ꯍꯩꯃꯥ, ꯐꯤꯕꯝ ꯆꯥꯗꯕ ꯑꯃ ꯂꯩꯕꯗꯨꯔꯣ? ꯃꯥꯅꯤ, ꯉꯁꯥꯏꯗꯩꯅꯤ ꯑꯩꯒ ꯊꯦꯡꯅꯔꯝꯕꯗꯣ, ꯏꯇꯞ ꯍꯦꯛ ꯇꯞꯄꯗꯅ꯫ ꯏꯁ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯐꯤꯕꯝ ꯀꯌꯥ ꯆꯥꯗꯦ ꯍꯥꯏꯕ ꯋꯥꯅꯤ, ꯃꯁꯛꯀꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗꯣ꯫ ꯑꯃꯅ ꯑꯃꯨꯛ ꯊꯠꯇꯨꯅ ꯍꯪꯂꯛꯏ꯫
ꯃꯣꯏꯕꯨ ꯅꯍꯥꯟꯈꯩ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯂꯩꯕꯅꯤ. ꯍꯟꯗꯛ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯁꯤꯕꯗꯣ ꯑꯗꯩ ꯁꯨꯇꯤ ꯊꯥꯏ ꯍꯥꯏ. ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯊꯣꯛꯂꯛꯑꯕꯅꯤ. ꯑꯣ, ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ. ꯃꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯤ? ꯑꯩꯗꯤꯅꯦ ꯀꯌꯥ ꯊꯥꯖꯗꯦꯀꯣ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯁꯤꯔꯝꯅꯤ ꯍꯥꯏꯕ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯤ. ꯃꯤ ꯃꯥꯟꯅꯗꯕꯒ ꯑꯣꯏꯔꯦ. ꯋꯥꯈꯜꯁꯦ ꯖꯥꯠ ꯌꯥꯝ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ. ꯑꯗꯨꯕꯨ ꯍꯥꯏ ꯁꯥꯕꯩ ꯋꯥꯅꯤ. ꯐꯅ ꯂꯥꯏꯔꯩ ꯅꯪꯖꯩ ꯍꯥꯏꯔꯁꯨ ꯉꯥꯡꯕꯤꯒ ꯏꯕꯣꯍꯜꯒꯁꯦ ꯃꯆꯥꯗꯤ ꯐꯖꯅ ꯁꯦꯝꯕꯅꯤ. ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯆꯥ ꯑꯅꯤꯁꯤꯗꯕꯨ ꯃꯤ ꯃꯥꯟꯅꯗꯕꯩ ꯋꯥꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯁꯤꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ? ꯏꯃꯨꯡꯒꯤ ꯋꯥꯐꯝꯒꯗꯤ ꯃꯥꯟꯗꯦꯀꯣ. ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕꯒ ꯂꯩꯔꯖꯥꯠꯂꯃꯤ ꯃꯥꯕꯨ. ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ. ꯍꯩꯃꯥ, ꯈꯟꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯇꯝꯁꯤꯗꯗꯤ? ꯇꯥꯏ ꯉꯥꯡꯅꯔꯤꯕꯗꯣ ꯃꯤꯂꯟ. ꯑꯇꯩ ꯊꯣꯏꯅ ꯂꯨꯞꯁꯤꯜꯂꯨꯗ꯭ꯔꯕꯁꯨ ꯁꯤꯟꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯃꯤꯃꯥꯟꯅꯗꯕ ꯑꯃꯁꯨ ꯂꯩꯔꯤ. ꯃꯥꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯨꯟꯅ ꯂꯩ ꯍꯥꯏꯕꯁꯤꯅꯤ. ꯑꯗꯨꯕꯨ ꯃꯥ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯌꯧꯗ꯭ꯔꯤ ꯂꯩꯔꯛꯇꯅꯤ ꯇꯥꯔꯤꯕꯗꯣ. ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯂꯤꯈꯨꯟ ꯂꯤꯕꯗ ꯇꯉꯥꯏ ꯐꯗꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯩꯔꯛ ꯀꯣꯟꯁꯥꯡꯒꯤ ꯋꯥꯔꯤ ꯇꯥꯕꯁꯨ ꯃꯔꯨ ꯑꯣꯏ. ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯂꯩꯔꯛ ꯋꯥꯔꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤ. ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ. ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯀꯔꯝꯅ, ꯀꯔꯤꯒꯤ, ꯀꯩꯗꯧꯕꯒꯤ ꯁꯤꯔꯤꯕ ꯑꯁꯤꯅꯤ. ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯗ ꯀꯔꯤ ꯈꯔ ꯍꯥꯏꯅꯗꯨꯅ ꯃꯤꯂꯟꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯇꯥꯏ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯛꯈꯩ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟ ꯑꯉꯥꯎꯕꯤꯒꯨꯝ ꯄꯦꯟꯗꯅ ꯀꯞꯂꯤꯕ ꯃꯃꯥꯗꯨꯒꯤ ꯃꯤꯔꯥꯎꯈꯣꯜ. ꯀꯌꯥꯗ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯑꯎꯕꯁꯤꯡꯁꯨ ꯄꯤ ꯇꯥꯗꯕ ꯌꯥꯎꯗꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ. ꯀꯔꯤꯅ ꯅꯤꯡꯊꯨꯡꯅꯕ ꯂꯩꯗꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? 이마디 사이다고 이마디 사이 비엔다 bakay halina sinang nang imada hay bakay daw ke kaya kita minsalino imagi bima adumangay mapawi budiso kapchari ipagi bima ngayagtani ipa nang tatukam bato hansalak bato ulamli ibang sibu ipabu manglo taybanglo se ichamuk tadi hawalo se ipala ine bima Nillare, miraw ko na. Yaude, ang nupa machadudi, machibu nungsidabagira, natraga na karigi. Kirup, tungjal marumdagi, mayambu yingdo na lay. Madu ubada milan fatjang sindana, ang duda hangi. Jijegi thawdok sida, nang na kari uhawe, kakada tamuse. Kumde, tumin, milan bu yingdo na lay. Mataw simakni, milan ahan ba school da ukibaduso. Numitudari mahag Sinthoygi manawni haiba khangde. Verandagi ukong marumdagi kirup yenglakkibado kayadi nungsikhibani. Amuksu notsinduna hangjili Milanna. Kigano kakane nangna uhobusingdo loina haido kaka leisidi. Huzaktada angang nupa machado kari-karino pau khara tambagum makut masa haiduna sign tawri. Matawsina khangli angangsi marol thokte haiba. Upay later Milan tumin kanjane wakalama. Somda na kamdawri, kudakta kauba press conference ama sinduna miyamgi kushang na papatharakli. Ay isamak poire meeting, didi school asigi headmaster oina pampaisari. Yam laibak thiba thudokta school asigi ozama oibirambi diamadi satri Sinthoyna. Manung matam chadana litabasida thamoi sokna nungaizade. Tawbadabu makhoi anigi misi asi school asiga mari leinade. Maram haibu out of campus ni. Adubu misi asi yamna chingnaningai oi. Mari leinabasingna tigatpiu haina school gi site gi thamjari. Pausabu yengliba mahak nokli. Nongmi chinlengda. Thamoi pena nungda sonjai mahagna. Mahak mironi. Karma is always with you. Wherever you go. Hospital yorokduna gari da park toromle. Makoi sarna luchingduna milugi room tamna lai. Lakpagi lambida thengnaba miyoi khudingna wish biduna chenglaibu ikai khumnei. Madu ubada Sintha
ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯖꯩ ꯃꯊꯟꯇ꯫ ꯁꯔ ꯍꯥꯏꯕ, ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯗꯣꯛꯇꯔ ꯀꯧꯏꯖꯥꯠꯂꯣ? ꯀꯔꯝ ꯀꯥꯟꯗ ꯃꯤꯠꯂꯨꯒ ꯈꯪꯅꯔꯤꯕ? ꯑꯗꯨꯒ ꯃꯥꯅ ꯑꯩꯗ ꯍꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ? ꯃꯁꯛꯁꯨ ꯐꯖꯩ, ꯂꯣꯟꯅꯒ ꯈꯪꯅꯩꯖꯥꯠꯂ? ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯈꯣꯏ ꯁꯔꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯃꯤꯠ ꯊꯝꯐꯝꯗꯣ ꯃꯥꯡꯗꯅꯤ, ꯑꯩꯗ ꯌꯦꯡꯉꯨ ꯍꯥꯏꯗꯦ꯫ ꯁꯤꯟꯊꯥ ꯃꯇꯦꯟ ꯈꯪꯉ ꯍꯥꯏ ꯃꯈꯣꯏ ꯁꯔꯒꯤ ꯋꯥꯉꯥꯡꯗ꯫ ꯏꯀꯥꯏꯅ ꯃꯥꯏꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯊꯝꯗꯨꯅ ꯃꯥꯡ ꯊꯥꯔ ꯄ꯭ꯔꯄꯞ ꯆꯠꯈꯤ꯫ ꯔꯨꯝ ꯌꯧꯔꯕꯗ ꯅꯥꯎꯇꯣꯟ ꯍꯥꯟꯅ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯆꯦꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯆꯦ ꯑꯩ ꯂꯥꯛꯑꯦ, ꯇꯨ ꯀꯅꯥꯅꯣꯝꯁꯨ ꯌꯥꯎꯔꯛꯑꯦ, ꯌꯦꯡꯖꯧ꯫ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯣꯂꯤ ꯁꯣꯂꯤ ꯃꯤꯠꯌꯦꯡꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯈꯨꯗꯛꯇ ꯑꯣꯟꯈꯤ ꯁꯛꯐꯝ ꯑꯃ, ꯃꯤꯅꯣꯛ ꯑꯃ꯫ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕ ꯃꯈꯣꯏꯕꯨ ꯎꯕꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯁꯥꯎꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯃꯁꯥꯗꯣ꯫ ꯈꯨꯠꯂꯩ ꯊꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕ ꯈꯪꯍꯧꯗꯦ ꯃꯣꯏꯕꯨ ꯇꯝꯅ꯫ ꯈꯣꯡꯀꯥꯞ ꯈꯔ ꯃꯅꯤꯡ ꯍꯜꯂꯤ ꯃꯈꯣꯏ ꯁꯔ꯫ ꯈꯪꯂꯤ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯃꯤꯂꯨꯕꯤꯒꯤ ꯑꯋꯥꯕꯅꯤ, ꯑꯁꯥꯎꯕꯅꯤ, ꯄꯦꯟꯗꯕꯅꯤ ꯍꯥꯏꯕ꯫ ꯄꯨꯝꯅꯃꯛ ꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯧꯑꯣꯡꯅ ꯃꯥꯕꯨ ꯑꯁꯤ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯥꯏ ꯇꯞꯅ ꯂꯩꯗꯨꯅ ꯊꯣꯛꯂꯛꯏ ꯀꯥꯗꯨꯗꯒꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯕꯣꯇꯜꯅ ꯄꯥꯜꯂꯕ ꯀꯣꯛꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯑꯅꯥꯕ ꯈꯪꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯄꯥꯈꯠꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯆꯤꯟꯁꯤꯟꯗꯨꯅ ꯍꯪꯖꯩ, ꯕꯦꯝꯃ, ꯏꯃꯥ ꯌꯦꯡꯒꯤꯁꯦ, ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯤꯂꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯟꯊꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯥꯎꯇꯣꯅ ꯃꯆꯦꯒꯤ ꯈꯨꯠꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯅꯠꯇꯕꯒꯨꯝ, ꯏꯆꯦ ꯅꯪ ꯆꯦ ꯁꯤꯟꯊꯥꯕꯨ ꯈꯪꯗ꯭ꯔꯕꯣ? ꯀꯩꯒꯤ ꯃꯥꯗ ꯁꯥꯎꯔꯤꯅꯣ? ꯀꯨꯏꯅ ꯂꯥꯛꯇꯦ ꯍꯥꯏꯕꯩꯔꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯆꯦ ꯁꯤꯟꯊꯥ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ꯫ ꯁꯦ ꯏꯆꯦꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯃꯔꯝꯁꯨ ꯃꯣꯛꯄꯅꯤ, ꯁꯥꯎꯕ ꯐꯔꯣ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯏꯗꯨꯗꯤ, ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕꯤ, ꯑꯩꯒꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯣ, ꯅꯪ ꯀꯥꯎꯔꯕꯣ? ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯃꯤꯂꯨ ꯃꯥꯅ? ꯑꯗꯨꯛ ꯊꯃꯣꯏ ꯅꯧꯔꯛꯄꯗꯤ ꯁꯥꯎꯕꯅ ꯁꯨꯛꯂꯨꯔꯕ ꯃꯤꯠ ꯑꯅꯤꯗꯒꯤ ꯂꯦꯞꯇꯅ ꯂꯦꯡꯊꯔꯛꯂꯤ ꯈꯖꯥꯏ ꯊꯛꯇ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡꯗꯣ꯫ ꯃꯥꯅꯤ, ꯃꯤꯀꯨꯞꯁꯤꯒꯤ ꯃꯇꯧꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯏꯍꯨꯜꯅꯤ꯫ ꯇꯝꯂꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯇꯧꯅ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ꯫ ꯃꯥꯕꯨ ꯈꯪꯗꯕ ꯀꯅꯥꯅ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯅꯤ? ꯑꯣꯏꯔꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯃꯥ ꯑꯉꯥꯎꯕꯤ, ꯋꯥꯈꯜ ꯆꯣꯏꯔꯕꯤ꯫ ꯁꯣꯟꯊꯔꯕ ꯃꯤꯂꯨ ꯃꯥꯒꯤ ꯃꯇꯧꯗ ꯁꯤꯟꯊꯥ ꯐꯥꯊꯕ ꯉꯝꯗꯕ ꯄꯤꯔꯥꯡ ꯏꯍꯧ ꯃꯤꯂꯨꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯃꯤꯁꯦ ꯃꯤꯂꯨ? ꯑꯩꯕꯨ ꯀꯥꯎꯗꯨꯅ ꯅꯪ ꯁꯨꯝꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯍꯥꯏꯈꯤꯗꯥꯏ ꯅꯪꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯁꯨ ꯑꯩꯕꯨꯗꯤ ꯀꯥꯎꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯀꯩꯕꯨ ꯑꯩꯕꯨ ꯀꯥꯎꯔꯤꯕ? ꯑꯩ ꯁꯤꯟꯊꯥꯅꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯦꯝꯆꯥ ꯍꯤꯖꯤꯟꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯃꯆꯥ, ꯅꯪ ꯏꯆꯥ ꯁꯤꯟꯊꯥꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯊꯥꯏꯅ ꯅꯪꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯏꯕꯗꯨꯗꯤ꯫ ꯋꯥꯍꯩ ꯀꯌꯥ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯔꯤ ꯃꯐꯝꯗ꯫ ꯎꯏ, ꯇꯥꯏ, ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏ ꯁꯔꯅ꯫ ꯆꯤꯡꯅꯕ ꯋꯥꯈꯜꯒꯤ ꯅꯨꯡꯗ ꯉꯛꯅ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯃꯤ ꯑꯃ ꯑꯃꯨꯛꯁꯨ ꯎꯏ ꯁꯤꯟꯊꯥꯒꯤ ꯃꯊꯥꯗ ꯂꯩꯔꯤꯕ ꯃꯤꯠꯂꯨꯅ ꯂꯣꯟꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯥꯖꯗꯕ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯎꯈꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩꯗꯤ ꯀꯗꯣꯝꯗ?